Sina chahi sudriba nga nina thawal makuk singmani mayam. ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯗ꯭ꯔꯦꯁꯇ ꯆꯣꯡꯍꯟꯅꯕ ꯑꯉꯥꯡꯁꯤꯡ ꯁꯦꯝ ꯁꯥꯔꯤ Mi kuyam di loire mayai bo hangdre pek thale. ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯅ ꯈꯪꯗꯕꯁꯦ ꯑꯩꯈꯣꯏ ꯑꯣꯏ ꯂꯩꯔꯦ Mayam ngasi je koi Delhi gi thabal yeng ba chatline mapanda leibje chahi kun gi mathakta oirabne adu horge jung ngasi yanan bane koi na thabal yeng thije ada aidi kaina kaino je thabal ji yeng ba chitkande adu silaji ma thabal jamna yeng ningi yamar khap thabal je pamje ba adu yeng ba chatline hoji traffic jam da pal leire thabal mafam di yore adu mi di hoji yau yau narakri sida blesi hoi kaino to bo hogre dress session ba hogre horen thabal chungna ba yausang gi thabal ne ana ma ju thabal ha di ma yam pa me blesi ju thabal da thawai khu yaw ne ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅꯦꯕꯀꯣ ꯃꯥꯒꯤ ꯄꯤꯟꯗꯤ ꯑꯗꯨꯒꯅꯦ atai di khangde moi ahan gi dik lairana angang gi yam harau ri na han ge mayum mayum da fazala angang je mapan to phom ta lei ta to ngasi di thabal chong gi da yam harau re aduga sida akhoi kaino gi akhoi YouTube ki family mayam am juna hangai amta unadri ba hai tare ko adu unaba gi tanja phangdri ba YouTube ki family mayam jung ngasi di thengna ba phange ꯁꯦ ꯊꯥꯕꯜ ꯍꯧꯖꯤꯛ ꯍꯧꯗꯣꯔꯦ ꯉꯥꯛꯇꯪ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯉꯥꯏꯔꯤꯉꯩ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯂꯥꯛꯑꯒ ꯍꯧꯔꯅꯤ blesi ji yum da di maton da leibni na yam angang sa dum kesana ye ko ada sida sida magon da gen pik ba ngang thengna da di mana ga mu sene bi da na yam pahan da na yam gyam da na leibo na ado kaino je ngasi media dum tam na phane am laksala e thabal de hudri oja bimol la ga thabal je hudbi ni na hai ko adu ki oja bimol la ko ngai nari ne maya angang chajing je onu sidre dress ka phaja set na ko moin hele nuai bi yeng ba maram aduna aikoge lakpiriba ichini na si angang chaji yam chati ni aikoge marup loisingna aikoge changbang gido kitang gap thambiraga moin hele da nuai ba aikoge changbang du kitang hangan biyo mayam tok sasin nungai na bagida makta aduga sijina aigi marup ki masani habalasi aurabase ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯁꯤꯡ ꯉꯁꯤꯁꯤ ꯊꯦꯡꯅꯔꯦ ꯏꯅꯛꯅꯈꯩ ꯊꯕꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯩ ꯁꯨꯡꯐꯪ ꯐꯔꯛ ꯇꯥꯅ ꯂꯩꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯅ ꯈꯪꯗꯕꯁꯦ ꯑꯩꯈꯣꯏ ꯑꯣꯏ ꯂꯩꯔꯦ ꯁꯤ ꯊꯤ ꯆꯥꯎ ꯂꯩꯔꯝꯃꯦ ꯄꯥꯈꯪꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯊꯦꯡꯅꯕ ꯃꯥꯂꯪ ꯃꯤꯁꯣꯟ ꯑꯝꯇ ꯌꯦꯡꯍꯧꯅꯦ ꯑꯩ ꯃꯥꯏꯁꯨ ꯎꯔꯦ ꯉꯣ mayam hujik thabal chongdi khara haure si oja bimol di lakri aduna mapung phana chong bu di natri kaino gi koi maitei chatna bi hai gadra koi gi maitei pung je dum manipur gi mapan du jo dum chatnai hai tare pung tare ta hongi hai ne thabal je do hujik pung nipan di injale ado thabal phajana mapung phana hodri ado kai sukai de koi gi chatna bi ji pak thadu pu ya de ko amada boiro ngasi ki thabal je moi photo copy gano video recording to bigano na moi sili langi ba kamu jina hai ne ko moi si ga thepne moi na hai dugi maram ju am lai ko hai di photo copy ni video na mi ne na mi ki thabal som de so khangan da ba koi songbam khangan da bai tare ko yam disturb oi ba adigi photo lo ne hai ga jimi ne no ai da ma da photo lo ko pa su mu jina maram oi mu ji hai aduna hore subjecti kano je thabal ne ma pung par phajana song ho jimi na na mate khare lo ne horen phajna chongla kan di mon lo gi no khol ko hai ra ga di ai horen lo je ro oi
ꯑꯗꯨꯅ ꯃꯇꯦꯛ ꯈꯤꯇꯪꯈꯛ ꯍꯥꯞꯄꯛꯀꯦ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯔꯔꯣꯏ ꯀꯩꯒꯤꯅꯣꯗ ꯃꯤꯅ ꯁꯤ ꯇꯧꯒꯨꯝꯁꯦ ꯈꯣꯠꯀꯨꯝꯁꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯇꯧꯁꯤꯟꯕꯗꯨ ꯃꯈꯜ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯖꯦꯑꯦꯟꯌꯨꯒꯤ ꯊꯥꯕꯜꯁꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄꯅꯤ ꯑꯩꯈꯣꯏ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯀꯗꯧꯔꯦ ꯖꯦꯑꯦꯟꯌꯨꯒꯤ ꯊꯥꯕꯜꯁꯤ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯄꯁꯦ ꯑꯗꯣ ꯏꯔꯥꯡ ꯌꯨꯝꯗ ꯈꯔ ꯊꯣꯛꯄꯒ ꯀꯦꯝꯄꯁ ꯃꯅꯨꯡꯗꯁꯨ ꯏꯔꯥꯡ ꯈꯔ ꯂꯩꯕꯒ ꯃꯣꯏ ꯄꯔꯃꯤꯁꯟꯕꯨꯗꯤ ꯄꯨꯡ 11 ꯃꯈꯥꯏ ꯑꯗꯥꯏꯐꯥꯎ ꯄꯤꯕ ꯃꯥꯜꯂꯦ ꯅꯣꯔꯃꯦꯜꯂꯤ ꯃꯣꯏꯁꯦ ꯄꯨꯡ 10ꯗꯩ ꯍꯦꯜꯂꯛꯇꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯨ ꯌꯥꯝ ꯂꯩꯔꯤ ꯌꯨꯝꯗ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯨꯝꯒꯤ ꯍꯣꯡꯉꯛꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯩꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯕ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩ ꯍꯦꯛ ꯔꯤꯃꯥꯏꯟ ꯇꯧꯖꯩ ꯃꯌꯥꯝꯁꯨ ꯀꯥꯎꯔꯝꯃꯣꯏ ꯑꯩꯁꯨ ꯀꯥꯎꯗꯦ ꯏꯔꯩꯆꯥ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯃꯩꯀꯩꯗ ꯍꯟꯖꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯤꯕ ꯐꯤꯕꯝꯅꯤ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ ꯁꯣꯛꯑꯒ ꯀꯨꯟꯅꯅ ꯂꯩꯕ ꯅꯠꯇꯦ ꯀꯣꯐꯤꯟ ꯃꯅꯨꯡꯗ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯈꯨꯝꯖꯤꯟꯒꯦꯅ ꯂꯥꯛꯅꯔꯛꯄꯒꯤ ꯁ꯭ꯇꯦꯖꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯀꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯒꯦꯔꯥ ꯁ꯭ꯄꯣꯔꯠꯁ ꯇꯧꯒꯦꯔꯥ ꯃꯁꯤꯒꯤ ꯀꯥꯎꯗꯅ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯍꯤꯡꯍꯧꯔꯤꯕ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯧꯔꯣꯟꯅ ꯇꯧꯒꯗꯕ ꯏꯊꯧꯗꯥꯡꯗꯣ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯊꯥꯕꯜ ꯄꯨꯡ 2-2.5ꯃꯨꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯆꯣꯡꯕꯤꯌꯨ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯑꯇꯣꯞꯄ ꯂꯝꯒꯤ ꯐꯣꯔꯦꯟ ꯁ꯭ꯇꯨꯗꯦꯟꯗꯩ ꯀꯩꯗꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯆꯣꯡꯕꯤꯌꯨ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ हेलो कोई थाबल से वो हौजरगे ꯑꯗꯨ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯉꯦꯅꯤꯁꯤꯗꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯅꯤ ꯃꯀꯣꯛ ꯆꯤꯡꯉꯤꯁꯦ ꯁꯤ ꯆꯍꯤ ꯑꯃꯇ ꯁꯨꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯚꯣꯂꯟꯇꯤꯌꯔꯅꯒ ꯑꯃꯨꯛ ꯆꯤꯡꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯔꯒ ꯌꯥꯎꯔꯛꯑꯣꯅ ꯑꯍꯟ ꯃꯔꯛꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯀꯣꯛ ꯆꯤꯡꯉ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯂꯦꯁꯤꯁꯨ ꯑꯥꯗ ꯌꯦꯜꯂꯣ ꯁꯦꯠꯂꯒ ꯆꯣꯡꯉꯤꯁꯦ ꯃꯃꯥꯅꯒ ꯍꯦꯟꯗꯦ ꯍꯥꯞꯄꯝꯗꯦ ꯃꯥꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎ ꯆꯣꯡꯕꯅꯦ ꯃꯥꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯀꯣ ꯃꯌꯥꯝ ꯊꯥꯕꯜꯁꯦ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯃꯤꯗꯤ ꯌꯥꯝ ꯇꯤꯟꯕ ꯍꯧꯔꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯤ ꯐꯖꯅ ꯌꯥꯝꯃꯛꯀꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯁꯤꯗꯩ ꯑꯅꯤꯁꯤꯅꯤꯀꯣ ꯃꯀꯣꯛ ꯆꯤꯡꯉꯩ ꯑꯅꯤꯁꯤꯅꯤ ꯑꯩꯅ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯍꯥꯏꯁꯦ ꯃꯣꯏ ꯑꯍꯟ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯃꯣꯏꯅ ꯃꯀꯣꯛꯀ ꯆꯤꯡꯉꯒ ꯆꯠꯂꯤꯁꯦ ꯌꯦꯡꯉꯣꯅꯦ ꯑꯗꯣ ꯑꯩꯗꯤ ꯊꯥꯕꯜ ꯌꯦꯡꯕꯁꯦ ꯗꯦꯜꯂꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯡꯁꯤꯡ ꯑꯩꯅ ꯀꯨꯏꯔꯕ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯈꯤꯕꯗꯗꯤ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯂꯒ ꯄꯪꯆꯣꯡꯗ ꯆꯣꯡꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯐꯥꯒꯤ ꯃꯥꯟꯕ ꯌꯥꯝ ꯎꯈ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯗ ꯑꯩꯅ ꯀꯌꯥ ꯌꯦꯡꯅꯤꯡꯗꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯂꯥꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯂꯛꯏꯕ ꯏꯆꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯤꯡ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯏꯅꯥꯠꯀꯤ ꯌꯥꯝ ꯐꯖꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯣꯏ ꯂꯥꯛꯑꯦ ꯁꯤꯃ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯁꯦꯠꯄ ꯂꯣꯏ ꯁꯦꯠꯅꯤꯡꯕ ꯁꯦꯠꯆꯖꯅꯨꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯒꯤ ꯌꯥꯅꯤꯡꯗꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯁꯦꯠꯂꯒ ꯇꯧꯕꯁꯤꯅ ꯌꯥꯝꯅ ꯐꯖꯩꯕ ꯃꯌꯥꯝꯅꯁꯨ ꯁꯤꯗꯤ ꯐꯖꯩ ꯈꯜꯂꯝꯒꯅꯤ ꯑꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯥꯕꯜ ꯆꯣꯡꯉꯛꯄ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯄꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅꯒ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡꯒꯤ ꯚ꯭ꯌꯨꯁꯤ ꯌꯦꯡꯕꯤꯌꯣ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯥꯏꯗꯤ ꯌꯨꯝꯒ ꯃꯥꯟꯕꯅꯦ ꯁꯤꯗ ꯁꯨꯝ ꯃꯄꯥꯟ ꯂꯝꯒ ꯀꯗꯥꯏ ꯃꯥꯜꯂꯒ ꯊꯥꯕꯜ ꯆꯣꯡꯉꯒ ꯃꯌꯥꯝꯅ ꯂꯩꯕꯗ ꯃꯤ ꯃꯌꯥꯝꯒ ꯂꯦꯞꯄꯒ ꯌꯦꯡꯕꯁꯦ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯊꯥꯕꯜ ꯃꯄꯨꯡ ꯐꯥꯔꯦ ꯃꯤ ꯆꯟꯗ꯭ꯔꯦ ꯃꯌꯥꯏꯒꯁꯦ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯊꯥꯕꯜ ꯌꯥꯝ ꯐꯖꯔꯦꯀꯣ ꯊꯥꯕꯜ ꯀꯟ ꯆꯣꯡꯉꯤꯕꯅꯦ ꯍꯧꯖꯤꯛ ꯊꯥꯕꯜꯁꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯃꯣꯏꯗ꯭ꯔꯥ ꯌꯦꯡꯉꯝꯕꯅꯦ ꯑꯍꯥꯟꯕꯗꯗꯤ ꯃꯥꯜꯂꯝꯗꯕꯅꯦ ꯍꯧꯖꯤꯛ ꯃꯤ ꯐꯖꯅ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ
ꯃꯣꯏꯒꯤ ꯏꯅꯥꯠꯀꯤ ꯗ꯭ꯔꯦꯁꯇ ꯆꯣꯡꯍꯟꯅꯕ ꯑꯉꯥꯡꯁꯤꯡ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯅ ꯑꯣꯛꯁꯥꯁꯤ ꯐꯖꯔꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯄꯣꯠꯐꯝ ꯃꯆꯥ ꯃꯆꯥ ꯐꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯥꯕꯜꯗꯁꯨ ꯅꯥꯀꯟꯗ ꯄꯣꯠꯐꯝ ꯃꯆꯥ ꯃꯆꯥ ꯐꯝꯃꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯃꯈꯜ ꯃꯌꯥꯝ ꯌꯥꯎꯔꯦ ꯆꯥꯅꯅꯕ ꯌꯨꯝꯒꯤ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯕꯣꯔꯥ ꯂꯣꯏ ꯁꯨꯔꯦ ꯑꯗꯣ ꯁꯤꯁꯤꯃ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯄꯣꯠꯐꯝ ꯐꯝꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯣꯏ 4-5 ꯁꯨꯔꯤꯀꯣ ꯃꯈꯜ ꯃꯈꯜꯅꯤ ꯑꯗꯣ ꯃꯤ ꯂꯣꯏ ꯆꯪꯅꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅꯒ ꯌꯣꯜꯂꯛꯄꯁꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯜꯂꯦ ꯊꯥꯏꯅꯒꯤꯗ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯣ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯗ ꯄꯣꯠꯐꯝ ꯃꯆꯥ ꯐꯝꯕꯗꯣ ꯑꯗꯣ ꯁꯤꯗ ꯌꯨꯝ ꯐꯨꯠꯇꯣ ꯂꯩꯔꯦ ꯑꯗꯣ ꯌꯨꯝ ꯐꯨꯠꯀꯤꯁꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕꯩꯗꯤ ꯁꯤꯂꯥ ꯏꯕꯥꯅꯤꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯃꯣꯏ ꯄꯣꯠꯐꯝ ꯐꯝꯕꯁꯤꯒꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯕꯒꯤ ꯑꯗꯨ ꯁꯤꯂꯥꯁꯦ ꯄꯣꯠ ꯆꯩ ꯄꯥꯏꯕ ꯈꯣꯠꯄ ꯌꯥꯔꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯇꯣꯛꯑꯦ ꯑꯗꯣ ꯈꯜꯂꯝꯕꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯄ꯭ꯂꯥꯟ ꯂꯣꯏ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯌꯨꯝ ꯐꯨꯠꯀꯤꯅꯦ ꯃꯌꯥꯝ ꯅꯍꯥꯟ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯀꯩꯅꯣ NSDꯒꯤꯗ ꯎꯠꯈꯤꯕꯗꯣ ꯃꯣꯏꯒꯤꯁꯨ ꯄ꯭ꯔꯗꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯊꯣꯛꯑꯦ ꯌꯨꯝꯒꯤ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯕꯣꯔꯥ ꯂꯣꯏ ꯌꯥꯎꯔꯦ ꯏꯚꯟ ꯑꯣꯛꯁꯥ ꯊꯣꯡꯕꯐꯥꯎ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯊꯥꯕꯜꯁꯤ ꯃꯤ ꯌꯥꯝꯃꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯣꯡꯍꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯕ ꯑꯩꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯣꯀꯦ ꯕꯥꯏ